Hello everyone, welcome back to my channel. Ngasidi chalam na o Nongdamba hai bai sai go sapiro na request tau jare. Adu ai bai taba ai ayam mamang saksa ge kari go soi ge balan da yaw so mayam na pi yu khang na hai jari. Okay, mayam taminar. Kigani mangi damata karigi adu thamoi kalliba mangi damang lepsaki bai nonda karigi adu thamoi kalliba mangi damang kanzaki bai nonda na hungkraba nangi thamoibu kanada taina rugani wakapam sulai praba matam gisapu na hungkraba nangi thamoibu kanada taina rugani wakapam sulai praba nangi pusinabu yai pagani kallaba chat krulama ningjaba magi manata akan berirai naira nahalasu kang lagi sangla bapunsis nanggini kana nung sit akan berirai naira nahalasu punsis nanggini kana nanggi satanabu nawalaba aise nisim daboyu nung sebi nana aibu
for watching my video. If you like my video, please subscribe, like, share, and support my channel. Okay, bye. Thank you.